Image Paodam yang tabiri besungbo Yumnam Anuradha Devina ikonona kurumjari. Housing maroi bapauda. Singnara kwa matangna lebaga segi miyoi crore chamaga kuntragi punsida akaiba piba ngamaloi haina Prime Minister Narendra Modi na haikre. Manipurda COVID-19 positive oiba miyoi humpunitoi sukre. Loinana miyoi chaniga mapan rom purakiba Shramik Special Train ngasi anganba euta zirbamda thunglakre. Housing pausanoni pizari. India da COVID-19 ki laised asina aruba tangkak amata leirabasu sengnarakpa punamangna lebak segi miyoi crore chamaga kuntragi punsida akaiba phibam amata leheloi haina Prime Minister Narendra Modi na phongdokre. India da BJP na lusingba NDA lenga ke ani suba term gi sahi ama mapung pharakpa loinana Prime Minister Narendra Modi na lebak miyam da ngasi warole sepi kibani. Prime Minister na malemgi oina laised asigi asoba chaithing laibana India da su housing Aruba phibam amada leiri adumo oinamak singnarakpa amatana lebak asigi miyoi crore chamaga kuntra romgi tungi punsida akaiba pibading amaloi lebak asigi miyam mai pakpa maikai romda changchanba haure mai pakpa habase ekoi punamake apunba waretni India da tam anirak suraklaba lenga kasina lebak asidagi tamtiraba triple talaki sanabi mutalle Citizenship Amendment Act samdokpa habase India gi mipum khudamak konsultake wakhlona mani Jammu Kashmir dagi Article 370 ki matangda NDA lengang na lokhiba warep lebaki amata oiba apunba saktangi wakhalon hena sesel hale apunbagi sakta madu sagatuna malemgi zawkat khongjelda mangjan thana sanction bangamle lebak asigi selthungi phibamso haininga letana phagale lebak asigi puwari da hanba oina labukta kumduna lok suriba dukan macha macha famliba sing anu organized sector sing da thabak suriba sinmi sing masagi chahi humpu suraba matungda central government soidana thagi pension lupa lising ahum phangana ba thorang tawre BJP na lusingba lengak asina haukiba sahi taruk asida miyangi punsi mahing phagana ba warep kya lokhi haiki Itisik oidaba chaliba thasigi haukiba tang kuntareta pangthokiba tribe singi president amasung secretary singbu chief minister gi secretary ta pangthokiba special meeting da saru yana ba baton tawrakiba bu United Zau Organization Zobeng Janhang Lamka gi maikai dege chief minister NB repo thagatpa phongdorakli Zau tribe ke apex body ama oiriba organization asigi Seron asida Honorable Sarna Henna Afaba Manipur amagidama khonariba amasung phireb adu kaidongaidasu lemna mangloi mahangna mara tapa amasung santi level state ama oinanaba honabiba kuding ekoina thajai United Zau Organization gi maikaidagi chief minister na museum sananabagi thambikiba wapam amasung sanitizer bottle kuntra face mask 300 Health Department ke khutangda organization asida PB bagidamakta su Honorable Chief Minister bu ngamkhai leitana thagasari hairi Manipur gi oina anoba case ahum thengnaduna ngasi numidang pung 8 fawda coronavirus COVID-19 positive oiba masing humpunithoi sukre hauze active case na yangkhai manga aduga recovery tawkhrabana tareni ngarang dagi ngasi fawbada Hengalakraba casing adu amana kanglatongbi chahi taramapangi nupi macha amane maha Gujaratagi halakibane haire atopa case amana Chandegi United College Sandenda quarantine tawduna leiba nupa amane mahana Maharashtra dagi halakibane haire atopa ahum suba case aduna Churasanpurdagi nupi macha amane haire Rajasthan gi Joypur railway station dagi Manipuri gi Itinde inaw chaniga mapan rongpudana lakiba Shramik Special Train number 04859 ngase nongalamdai pung ahumga mine kuntra mangarom taba matamda Jiribam railway station ge platform number 3 da thongkre masiga tharaga Jiribam da thonglakiba train masing punna train kunsukre punna passenger chaniga mapan lakpada nupa chamaga sumna ahum aduga nupi chamaga sumna taduklom oirak yaurakhi
Lagliba passenger sing bogi singdagi kumhandana thamlaba matung district ke passenger sing kumhalaba matung formality sing habidi screening tauba loiraba matung bus singda magi district singda chathanki passenger sing magi district singda chatkiba adu ayuki pung maponrom taba matamda loiki amaramda trend lakpa asigi yengduna ngasi ayupung taruktagi ayuki pung tara fawba curfew thamki Ziribam dalaiba mapandaki changlakpa Ziribam macha kaya house quarantine center singda ngasi Ziribam ki local MLA MD Asap Udina toothpaste soap scrub Colgate coconut oil amadi chanaba polam sing kusinakrai Abdul Rop kawa volunteer amana pongdorokpada ngasi dage hauraga Ziribam local MLA Asap Udina lalpane quarantine center asida soap Colgate coconut oil toothpaste asini singba khusinabade hayengsu Ziribamge quarantine center kudimakta polam sing ngamiba makai yenthongnaba honagani haina phongdoraki posai yenthopa aduda MLA ge manaunupa Bahar Udinsu sarugyaki Mori Deleva 43 Assam Rifles na Mori gi later lairaba miyoi singda certain umbrella sing mateng pangkre hari Indon Myanmar border mayada nungsu nungsa marakta nomagi suraga hingsanabagi honariba sinmi singda satinda kunte hanbarom yantoki haire ngase yantoliba satin singado COVID-19 gi akiba leiba maramna social distancing ngaktuna miyoi amamam khaktamak sijinnanabasu phongdoke 43 Assam Rifle na satinda mateng pangbirakpagidamak sinmi singna harawa amadi thakapa phongdonaki Assam Rifles amadi public anigi marakta lainarba nungsi mari adu henganabagidamag mateng pangbagi thabak adu chathakibane hairi Yairipo Bazar gi jaga punamaka amadi masige anakpada laiba COVID-19 quarantine center sing loinana quarantine center singi approach route singda Yairipo Municipal Council Maira Paibi Yairipo Bazar Sanitation Committee amadi Lamdamasigi social workers na Yaripok Fire Service Substation ga kusamnaduna disinfectant kaptopagi thoramama pangthokre haiba thoramasida YMC na masida sangba sodium hypochlorite amadi bleaching powder kudima puthoke loinadonina YMC ke Vice President MD Dilipna COVID-19 quarantine center singi tangai phadana sangdaba yadaba bleaching powder bag Amaga Makaisu 32 Wangkem Assembly Constituency ke quarantine center singi in charge oina Thaugai Puriba social activist Kemini Kumar amadi Jitendra oinamda sinabiki Manipuri mapanda pandana leba Manipuri sing Shramik special trainer Ziribam station da purak leba Miyam COVID-19 thenganabagi Tanmen screening Toriba medical team singda Indian Red Cross Society Manipur na tengbangdona lagli Jalibatha sigi tang taram doidagi kunmapan phawada Manipur lakiba passenger lising taramapan sumna taramarigi screening tawada Red Cross Society ge volunteer sing sarugyaki COVID-19 lighted asi thengnabada hena kumang subsanaba Red Cross Society Sanapati branch ke volunteer singda ngasi deputy commissioner Mrs. K Lalithambigai IAS amadi Red Cross Society Imphal gi state chairman Lusingba Miyoi Ahungi Timna awareness speaki Imphal is district branch Red Cross Society na behavioral change communication gi matangda orientation training ama senduna IRCS office da hauki ba thasagi tang kunmari da pangthokrabani ngasi Sanapati district da pangthokeba awareness program aduda liyai gi nahasing amasung mahiroi singda PPE yantokhi Imphal West District Branch Red Cross Society na DM College Campus amasung Jonathan School Imphal da hangliba community quarantine center singda chanatangba mineral water amasung maikum sing yentoki hairi Amarunda Joint Committee for Public Awareness on COVID-19 ge Timna National Highway 37 ge Mananglakpa Kunsing yauna COVID-19 ge awareness kaya pangtuklaba matung ngaranga thingbada Ziribam district da Yaurakutuna Ziribam gi leiriba CSOs leaders singi yauna hotel leibak leida mifam pangthokibagi matung ngase Ziribam gi railway station amadi Ziribam quarantine center sing
Haibadi Ziri College amasung RK Sanatombi Devi Vidalia da Chatuna Committee asina yangsangkrai. Committee asina ngasi Ayug Railway Station da Haktinana Chatuna Yangsalubada Jiribang DCK Miyang Makada Jiribangi SP na Yamna Pasana Manipuri Chakaya Jiribangi Railway Station da Tunglakibada Amadi Makoibu Pasana Opiduna Pisapitak Taubirambagi Tabak Toram Kayada Committee na Apinba Popadanatana Ahing nung trend Kaktana Miyang Gidamag Taukiba Tabak Toram Senka Asiki Matanga Gamenta Haizagani Haiba Wapam Sen Committee Maiki Dagi Pungdulak K. Paumi Sangda Joint Committee for Public Awareness on COVID-19 Game member Jitendra Ningombana Haikibada Ngasi Equina Laksadi Basi COVID-19 Amari Lenana Yang Sanjava Laksava Sida Jiribam District Sida Leiba Civil Society Organization CSO na Yamna Thawai Haksang Yauna Miyamgi Mating Panglamba Jiribam Police K SP na Ahin Nungtin Kaktana Mapanta Lamda Laikiba Manipuri Itini Inausing na Jiribam Railway Station da Tunglakiba Sida Awa na Thidana Lakiba Manipuri Itin Inausing Gidamag Tobikiba Ado Tagatabangamde Hairaduna Jiribamgi Housing Waliba Ambulance Amadi Jiribam Hospital Ge Matanga Lengakta Haizagani Haiba Wapam Supundoke Makatana Haikibada Asuna Miamna Wanaraba Matamasida Jiribangi Miamgi Miwutu Ediba Emelena Tumina Laibiramba Asi Karigino Emele Masana Mapama Asida Toraktuna CSOs Amadi Administration Medical Staff Signatoriba Asida Kari Taukatabano Haibado Yanganjaningi Haike Tungda Tamenglong District Tabung Village Dasu Committee Asina Kunzasenda Awareness PK Haide Manipur University Students Union Mushu 2019-29 Eco Kontangi Kunsuba Volum Laklibatha Junda Ponglagani Haina Musugi President Torapa Jedonamana Pondorakli Handa Ponga the Ribavolumasi English Manipuri Haidaga Maite Mayang Nataga Bengali script Amadi Hindi the Iba Waring Siding Wari Macha Manipur University da Pangtoki Batarum Singe Brave Note Photo Cartoon Nataga Painting Youth Environment Climate Change Ising Amadi Jinja Pangdabage Domestic Violence Manipuri Street Abandonment Bakiage Reflective Note Sing Amadi Research Booster Notes Hablaga Fongani Maramasina University Asige Mahiro Sing Research Scholar Sing Teaching Amadi Non Teaching Staff Sing na Masamasage Article Sing MS Word Natraga PDF Formata to the editor Eco Contact Manipur University da email eco2020mu@gmail.com Natraga WhatsApp number 70051477797 da Jungitang Kunfawgi Manunda Tazilang Nabayagani Haidi Housing Adema Break Amatang Bizari COVID-19 tam chireba laisat asidagi ngakthoknaba aikhoi khudingmakna leingakna amadi akhang haisingna thamliba niti sing ngakna chasi leingakna laukthokliba lockdown gi wahan thoklahensi mask sizinaba khutsa sanitizer natraga sapona sengna hamdokpa amadi social distancing kawiganu loinana front line da thabak tawriba singbu ikai khumnabiyu stay home stay safe break matang na mayam botaram na uksari Manipur Lenga ki school ama oiriba Tawal district ki Charangpata leiba Charangpata high school na sidharakliba asigi matangda mifam pangthokna amuk hingana hannaba aphaba school ama oinanaba warena kre ngasi lamnamadugi club sing amadi tonga ba social worker sing amasung oza sing yauna school adugi campus ta pangthokiba mifam amada Sarangpata gram panchayat ke pradhan S Imo LJP Manipur state unit ke Dalit Senagi President K. Jadumani, Sarangpata High School Headmaster in charge as Inaubi, Tabotigi Pothakraba Headmaster as Tomso, Amasung Social Worker T.S. Maimuna, Atoiba Mitung Singwaiki. Ngasigi Mifamadu Lokiba, Warep Sing di Sotarabai School Asigi, Class 1 Diki 10 Pawa Amokana, Committee Amasemtuna Satri Sing, Masing Hanganaba Honaba Amadi, Lenga Ki Maiki Digi. Tanabayaba infrastructure sink Paganaba Honaba School Asibo Hena Chaukanaba Mobilization Committee Ama Atuba Matamda Semba Amasung School Building Madikchana Lainaba Committee Amadi Oza Singe Maiki Dege Hena Paba
mawongda tathok tasin tawminaba haiba warepsing loke ngasigi mifam aduda charangpaki club sing siba cdo rido amasung duke member sing amade tongan ba miyoi sing so sadubyaki Hingsabigi sari sonbagumna paliba lengak asige war against drug wantok yongdaba waraba oire miyamgi thasaba mangba yabage pibamda lakli miyamgi thasaba ase mangandanaba lengak asina pukjen sengna thabak tofam thoi maral leiba drug lalomba drug lord kingpin Lukose Joe Atuba Matamda Cherapi Gadamani Haina Ningon Club Heruki Secretary General Sophia Kunumana Tadaroka Cherolamana Pondoragli Palibalinga Kasina Miamgi Asimba Lengak Uibirabadi Lukose Jogi Matakta akan by accent Lokapiduna Logi Cheraka Atuba Matamda Pigadamani Asigumba Kunagi Mahikoiba Drug Lord Sink Asibu yokapam thokte masage mayokta matam supada ningonter club hairongna lepagaloinana achumba phangnaba khongjang sangsilagani additional sp Thangauzam Brinda mahangna pairamba post tagi lauthoklaga police headquarter da tamliba asage maram karigino war against drug campaign da asawa thodang lautuna mathok masak khangna thabak tawsariba misak amada chathriba thong asibu ningonter club hairongna akonba mongda kanem tawi Aduba matamda magi hanage posta hanjan hanbiduna mathong masak khangna thabak tohan bigadabani lengak asina puksen sengna miyangi damak thabak tawri haibidu upiyo hainasu jerona sina makataragle COVID-19 laina sandorokpadagi March ki thagi tang kunmanga dagi lebak sanbatungna lockdown tawkibadagi kaithen phambising awaba mayong naribasi Kongnanaba kaithen phanba yahanbiu haina new market ke mayang lang fizoi nupi lopi uneng ke maiki dagi lenga ke puning singsilagli ngasi uripokta pangthokpa pawgi mifama amada mayang lang ke fizoi nupi lopi uneng ke secretary YEB amana hai COVID-19 ke laisasi nomana bagi hangalagli kaidamai loiba ngamgane haiba khangma ngamdri lengang nasu leina se thengana ba thabak thoram kya lokhale adu ima sing ase kaithen phamduna imong pujabani kaithen phamdabadagi imong kaya amade COVID-19 dagi hena kanna naba yaure lengang atubada ima sing ase gi awawa yengbiduna kaithen phamba yana ba chief minister na mieng changna ba tul tawragle International Mothers Day numita Honorable CM na kaithen da lakuna ima mayam gi damakta khwaidigi hemba ima mayam ni haidana tawbiki bado akoi ngasi ko kaujadri masina maram moiduna COVID-19 gi awaba saitheng lenglaba imung kaya sigi awaba mayam ima mayam sigi awaba se yengdiraga Honorable CM na athu badamiyeng changbidana kari tawba yabagi haiba khanabidana akoi bu mateng pangbiu haiba wafam se haibjari masida Manipur government na khangdina ubidana tabidana reragadi akoi mayamgi ima mayamgi chu phire pamal lepsaraga athuba matamda laukthokcharagani Haukiba pung kun marigi manungda Maharashtra miyoi lisang amaga chahum kontra COVID-19 ki positive case lakre masigi manungda Maharashtra police ki case samaga taramari yauri masi tharaga police ki positive case lisang aniga mautra manga suri hairi COVID-19 ki frontal workers in Wadiba police officers doctor paramedical staffs amasung sanitation workers singda leina asina sando halakpa yabagi chance ase wangi lebaga sigi aina COVID-19 na kwaidigi chauna swalaba state oiba Maharashtra da masing lising humpuni toiga chani kuni panyokre sigi bagi masing na lising aniga marfutarani pani haiki state capital oiba Mumbai khakta da COVID-19 ke positive case lising contrataro chama pang contrani toy eduka sigi bagi masing na lising amaga chamaga humpudra humdoi nomaisingi Ahingda loigadoriba mari suba lockdown ge matungda manga suba lockdown lakpadade relaxation khara pirapayai hairi Maharashtra Chief Minister Uddhav Thackeray na haikibada state asige mapam ayambada lockdown komthoklaba yai megi tang kunma thoidagi hauraga lebaga sida COVID-19 ge case nungtigi oina lesing taruki matakta report lakle ngasigi ayuk Fawada Health Ministry na piba report ki matungina India ki case lakh amaga lising humbuta mari henkre active case ki masing na lakh maruput taruk chamriga kuni toini aduga sikibagi masing na lising mariga chamapan humbuta matwini haile
Haukiba sahida rail accident thokpada misi mina lekhide haina railway minister Piyush Goyal na haikre. Lebak sida lediba mi thamdaba railway crossing punama lautokre haina su minister na pongdoke. Prime Minister Narendra Modi na anirak suba oina office pairakpagi chahi ama mapung pharakpada railways na pangthokiba mai pakrabasing adu railway minister Goyal na sangthake. Lebak asigi mafam punamakta lediba mi thamdaba crossing punamak amadi mi thamba crossing lesang amaga chani humudra mari lautokre haike. Anoba lambi semba amadi double goes onthoki asamba kilometer lesang aniga chaniga kuntaro haukiba sahida oike. Train matam chana thabagi thabak su phagale COVID-19 laisana maram oidana lebak pumbada lauthok leba lockdown manungda chana thana bakolam sing tum sini sangom asathauna singba amadi koila mafam kya da pukhi. Shramik special train ge sabris lokatuna migrant workers lak yangkai hena mayam landam da thinki migrant lak umudra manga hen bada lemna sakpizaki phamungka lak ahum hena ko singda semgatuna covid care center sing thamki kamasani industry gi matangda gamena lokaliba tharang singi matangda so rail minister Goyal bongdoke hauzik aroibada maroiba pau amone pizari Singnara kwa matangna lebaga sigi miyoi crore chamaga kuntra ki punsida akaiba piba ngamaloi haina Prime Minister Narendra Modi na haikre. Manipurda COVID-19 positive oiba miyoi humpunithoi sukre. Loinana miyoi chaniga mapan rom purakiba Shramik special train ngasi anganba euta zirbam da thunglakre. Image Paodam ngasi gi matang ngasi da loisere miyeng tabiri bisungu amukana prumjari.